Kalamaromda SHAKNAIRABA celluloid film ki actor Diya Khwairakpam na ikhang khangdana ngasi Leikhidabada Chief Minister Nongthombam Birena thamoi sokna nungaitaba Fongdoknarakli Chief Minister na mahaki social media da thagalakpa post amada Leikhidreba actor asi Manipur cinema amadi theater gi lamda masek manga leiba mioi amani mahakna Leikhidabada lamda masigi art amadi culture gi lamda mensinba ngamloidaba ahangba ama leihobata natana lamda masigi miyam gi achauba mangjabani mahaki imung madungna phanghori Awaba da saruk yari loinana mahaki thawaina ingna chikna leiba oirasanu haina Fongdoknarakli Manipuri celluloid film ki maming leiraba actor loinana director amaso oiramba Diya Khwairakpam ngasi angan bayuki matamda thamoi gi anaba amana maramoiduna Rims hospital da Leikhidre mahak masa gi chahi 69 sukhre Imphal West district ki yumnam laikai da leiba Khwairakpam momon amadi Khwairakpam ongbi bormani anigi macha mapan gi manungda nupa da khwaidagi atonba macha nupa ama oiriba Diya Khwairakpamna mahaki ahanba Manipuri celluloid film Lamphel pat ki kombireida lead role lauduna saktam langba horakhi mahakna hinglingai matam phawbada Manipuri celluloid film 19 lomda actorom ki aigi punsi hairiba film asida anirak Diyana best actor gi mana fangki SHAKNAIRABA actor asina ikhang hodana Leikhidabada Manipuri film gi actor director amadi Manipuri film bo chakhatna honariba Kayadagi Maikei Awaba Fongdoknarakli